Mantripukhri Da Namduna Shel Munnaba Amadi Mee Phanaba Hotnabagi Thabak Makha Tana Chathabiganu HAINA Friends Colony Welfare Association Mantripukhri na Mari LEINABA PUKNING CHINGSHILLAKLI Association Asna Thadorokpa Cherol amana hai Haukheba November 9 gi numidang pung 8 ka minute 15 rom tabada Mantripukhri gi Friends Colony da leiba yum amada masak khangdaba nongmai paiba mioi mari manga changlaklaga sel amadi araiba sanapiu karigumba pidrabadi hatkani haina ki halaga yumgi upuna chingbasing check tawba hoki sakhang dabasing aduna thibo humbagi thabak chathabada sel amadi sana amata phangdabadagi imung adugi mi mafaraga punaba hotnarakhi maduda ningai sangdana bathorokpadagi sakhang dabasing aduna yum manungda nongmai round ama kapthok rakhi sakhang dabasing aduna nongmai kappa horakpadagi yumgi mi singna thawai kanbinaba lawbadagi manak nakpada leiramba mioi sing thoraktuna sakhang daba mioi ama phahoki aduga mioi ahum marina nanthok chenkhi Khudapta Haingang Police Station amadi Imphal East District Police Commando ga pau pibadagi Haingang Police Station gi OC masa amasung Imphal East District Police Commando gi OC na luchingba team ama laktuna thibo humbagi thabak chathabada miyoi ani amaga amuk phaba ngamkhi makhoina machin hangbada makhoi lal holup amage cader singni haina hairakhi hairi jerolas na hai thodok asi hadaki asna ahan ba thokpa nate mabang thagi amadasu asigumba ki han khangan bagi thodok amasu thokhiba laikrai thodok ani asi thokraba matung laikai ahom ge club ahom yaune miyam gi mi phama ba pangthoktuna Shel Munnaba Amadi Mee Phanaba Hotnabagi thong adu akan mamong da condemn tawbaga loinana tongan ma warep khara amasu lauki warep sing adugi manungda nubidangi matamda maram leitana laikai humasta ehenba mi changbada athingba thamba amadi nubidang khudingi drive chathaba haiba yauri haina jeroles na makha tarkle